Hello em, kurumjari ngasi live ngasi di ꯑꯩꯈꯣꯏꯒꯤ ꯀꯤ ꯗ꯭ꯔꯣꯁꯨ ꯔꯤꯖꯜ ꯑꯥꯎꯠ ꯇꯧꯔꯁꯦꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯑꯩꯈꯣꯏ ꯉꯁꯤ ꯇꯧꯖꯔꯝꯃꯤꯁꯤ ꯑꯗꯣ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯃꯇꯦꯛ ꯑꯃ ꯑꯅꯤ ꯑꯍꯨꯝꯗ ꯂꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯥꯏꯚ ꯆꯥꯠꯁꯤꯒꯤ ꯑꯍꯧꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯐꯣꯔꯃꯦꯜ ꯀꯩꯅꯣꯝ ꯑꯣꯏꯅ ꯃꯦꯁꯦꯖ ꯑꯃꯗꯤ ꯑꯗꯨꯝ ꯄꯤꯕꯅꯦ ꯑꯗꯨꯒ ꯁꯤꯁꯨ ꯑꯅꯧꯕ ꯃꯦꯁꯦꯖ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯑꯅꯧꯕꯗꯤ ꯅꯠꯇ꯭ꯔꯦ ꯃꯁꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯕ ꯍꯟꯗꯛꯁꯤ ꯀꯣꯜ ꯃꯔꯤ ꯃꯉꯥ ꯑꯃꯒ ꯂꯥꯛꯏ ꯃꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯚꯤꯖꯥ ꯐ꯭ꯔꯣꯗꯀꯤ ꯃꯇꯥꯡꯅꯤ ꯑꯒꯦꯟ ꯍꯥꯏꯗꯤ ꯀꯝꯄꯅꯤꯁꯤꯡꯗꯒꯤꯅꯤ ꯍꯥꯏꯗꯅ ꯐꯣꯟꯁꯤ ꯂꯥꯛꯑꯒ ꯚꯤꯖꯥ ꯄꯤꯅꯤ ꯋꯥꯔꯛ ꯄꯥꯔꯃꯤꯠ ꯄꯤꯅꯤ ꯑꯗꯒꯤ ꯃꯗꯨ ꯄꯤꯅꯤꯅ ꯄꯩꯁꯥꯁꯤ ꯂꯧꯊꯣꯛꯈ꯭ꯔꯒ ꯑꯗꯨꯝ ꯑꯗꯨ ꯊꯥꯔꯛꯑꯣ ꯄꯩꯁꯥꯁꯤꯡ ꯃꯊꯪ ꯃꯊꯪ ꯂꯧꯊꯣꯛꯈ꯭ꯔꯒ ꯋꯥꯆꯞꯇ ꯀꯩꯅꯣ ꯊꯥꯔꯛꯄ ꯍꯥꯏ ꯚꯤꯖꯥ ꯋꯥꯔꯛ ꯄꯔꯃꯤꯠ ꯊꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯅꯪꯒꯤ ꯚꯤꯖꯥꯗ ꯑꯦꯄ꯭ꯔꯨቭ ꯑꯣꯏꯔꯦ ꯑꯁꯤ ꯂꯩꯔꯦ ꯍꯥꯏꯅ ꯚꯤꯖꯥꯗꯣ ꯐꯣꯇꯣ ꯑꯃ ꯁꯥꯟꯖꯤꯜꯂꯒ ꯀꯩꯅꯣꯗ ꯊꯥꯖꯤꯜꯂꯛꯄ ꯋꯥꯆꯞꯇ ꯊꯥꯖꯤꯜꯂꯛꯄ ꯑꯗꯨꯅ ꯃꯁꯤ ꯊꯥꯔꯛꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯑꯃꯨꯛ ꯊꯥꯔꯛꯀꯗꯕꯅꯤ ꯀꯨꯔꯤꯌꯔ ꯆꯥꯔꯖ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯂꯥꯛ ꯑꯃ ꯊꯥꯔꯛꯑꯣ ꯊꯥꯔꯛꯑꯣꯅ ꯇꯧꯔꯒ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯂꯧꯊꯣꯛꯈ꯭ꯔꯒ ꯃꯇꯨꯡ ꯇꯣꯛ ꯀꯣꯟꯅ ꯂꯥꯛ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯁꯨꯔ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯃꯈꯣꯏꯗꯒꯤ ꯄꯩꯁꯥ ꯂꯧꯈ꯭ꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯐꯪꯗꯅ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯀꯣꯟꯇꯦꯛ ꯇ꯭ꯔꯦꯁ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯕꯤꯀꯝꯁ ꯐ꯭ꯔꯦꯠ ꯑꯗꯩ ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯤꯔꯤꯕ ꯀꯥꯡꯕꯨꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯥꯡꯗꯅ ꯇꯧꯈꯤꯕꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯑꯇꯦꯟꯕ ꯃꯦꯁꯦꯖ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯚꯤꯖꯥ ꯋꯥꯔꯛ ꯄꯔꯃꯤꯠ ꯀꯅꯥꯗ ꯂꯥꯛꯄꯒꯤ ꯅꯠꯇ꯭ꯔꯒ ꯐꯣꯔꯦꯟꯗ ꯆꯠꯄꯒꯤ ꯍꯥꯏꯕꯁꯤ ꯊꯕꯛꯇꯨꯃ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯄ꯭ꯔꯣꯄꯔ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯗꯔꯀꯥꯔ ꯑꯣꯏ ꯚꯤꯖꯥ ꯑꯣꯐꯤꯁꯇ ꯁꯕꯃꯤꯠ ꯇꯧꯕ ꯀꯩꯅꯣ ꯇꯧꯕ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯏꯆꯝ ꯆꯝꯅ ꯑꯣꯀꯦ ꯅꯪꯒꯤ ꯊꯕꯛ ꯅꯪ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯀꯅꯥꯗ ꯂꯥꯛꯄ ꯌꯥꯔꯅꯤꯅ ꯍꯥꯏꯔꯛꯄꯁꯦ ꯊꯕꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯅ ꯀꯃꯥꯏꯅ ꯀꯅꯥꯗ ꯂꯥꯛꯄ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯂꯥꯛꯄ ꯌꯥꯔꯦ ꯍꯥꯏꯔꯛꯀꯗꯣꯏꯅꯣ ꯑꯗꯨꯅ ꯃꯇꯝ ꯃꯁꯤ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯤ ꯃꯁꯤ ꯀꯣꯜ ꯇꯧꯔꯤꯁꯤꯡꯗꯨ ꯃꯈꯣꯏꯅ ꯚꯤꯖꯥ ꯄꯤꯅꯤ ꯋꯥꯔꯛ ꯄꯔꯃꯤꯠ ꯄꯤꯅꯤ ꯍꯥꯏꯅ ꯄꯩꯁꯥꯁꯤ ꯄꯤꯁꯤꯜꯂꯨꯔꯒ ꯃꯥꯡꯈꯤꯕ ꯀꯥꯡꯕꯨꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯔꯝ ꯇꯧꯔꯒ ꯔꯤꯇ꯭ꯔꯤꯞ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯀꯣꯜꯅꯦ ꯑꯩꯈꯣꯏꯗ ꯍꯪꯕ ꯂꯥꯛꯑꯝꯃꯤꯗꯣ ꯑꯩꯈꯣꯏꯅꯕꯨꯗꯤ ꯁꯖꯦꯁꯟ ꯈꯔꯕꯨꯗꯤ ꯄꯤꯈꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯡꯈꯤꯕ ꯄꯩꯁꯥꯗꯨ ꯐꯪꯉꯣꯏ ꯍꯥꯏꯕꯒꯤ ꯒꯦꯔꯦꯟꯇꯤ ꯂꯩꯇꯦ ꯑꯗꯨꯅ ꯃꯌꯥꯝ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯈꯨꯔꯨꯝꯖꯔꯤ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯂꯣꯇ꯭ꯔꯤꯁꯤ ꯂꯛꯀꯤꯁꯤ ꯌꯦꯡꯁꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯗꯣ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕꯅꯤ ꯃꯤꯁꯤ ꯌꯥꯝꯗ꯭ꯔꯤꯌꯦ ꯃꯤ ꯉꯥꯏꯕ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯁꯤ ꯃꯤꯅꯤꯠ ꯃꯔꯤ ꯑꯅꯤ ꯑꯍꯨꯝꯗꯪ ꯃꯤꯁꯤ ꯌꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯌꯦꯡꯁꯦ ꯂꯣꯇ꯭ꯔꯤꯁꯤ ꯃꯤ ꯆꯅꯤꯒ ꯀꯌꯥꯅꯣ 251 ꯑꯣꯏꯔꯦ ꯑꯗꯣ 251ꯁꯤꯗ ꯃꯤ ꯃꯉꯥꯅꯤ ꯈꯟꯒꯠꯇꯣꯏꯁꯦ ꯑꯍꯥꯟꯕꯒꯤꯁꯤ ꯑꯣꯏꯅ ꯑꯗꯣ ꯌꯦꯡꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯑꯗꯨꯏꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗꯅ ꯑꯃꯨꯛ ꯃꯤꯁꯦ ꯑꯃꯨꯛ ꯃꯁꯤꯡ ꯈꯔ ꯌꯥꯝꯈꯠꯅꯕ ꯑꯃꯨꯛ ꯇꯧꯁꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯅꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯀꯩꯁꯨ ꯉꯝꯕ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯤ ꯌꯥꯝꯈꯠꯇꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯍꯥꯟꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯄꯩꯁꯥꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕ ꯅꯠꯇꯦ ꯃꯌꯥꯝꯗ ꯁꯤꯒꯤ ꯄꯩꯁꯥꯁꯤꯗꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯏ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝꯗ ꯁꯞꯄꯣꯔꯠ ꯑꯃꯨꯛ ꯇꯧꯒꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯁꯤꯁꯨ ꯑꯗꯨꯝ ꯃꯆꯥ ꯈꯔꯗꯤ ꯁꯦꯝꯖꯔꯤ ꯑꯣꯜ ꯑꯦꯖ ꯍꯣꯝꯒꯨꯝꯕ ꯑꯗꯒꯤ ꯑꯣꯔꯐꯥꯅꯦꯖ ꯍꯣꯝꯒꯨꯝꯕꯗ ꯈꯔꯁꯨ ꯀꯠꯁꯤ ꯃꯊꯪꯗꯗꯤꯅ ꯄ꯭ꯂꯥꯟ ꯃꯆꯥ ꯈꯔ ꯁꯦꯝꯃꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯈꯨꯗꯤꯡꯒꯤ ꯂꯥꯏꯛ ꯆꯥꯠ ꯌꯦꯡꯕ ꯃꯌꯥꯝꯗꯁꯨ ꯀꯣꯃꯦꯟꯁꯨ ꯄꯤꯕꯤꯔꯛꯎ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨ ꯍꯥꯏꯖꯒꯦ ꯑꯍꯥꯟꯕꯁꯦ ꯃꯤ ꯈꯤꯇꯪ ꯃꯤ 36 ꯃꯨꯛꯇꯤ ꯁꯨꯖꯜꯂꯛꯑ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯅ ꯈꯟꯕꯗ ꯃꯤꯁꯤ ꯌꯦꯡꯕꯗꯤ ꯌꯥꯝ ꯌꯦꯡꯉꯦ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕ ꯃꯥꯜꯂꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈꯤꯕꯗ ꯑꯩꯈꯣꯏꯗꯤ ꯍ꯭ꯌꯨꯃꯦꯟ ꯀꯅꯦꯛꯁꯟ ꯁꯦꯝꯅꯕ ꯀꯩꯅꯣꯅꯦꯅ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯣ ꯉꯁꯤꯁꯦ ꯃꯦ 251ꯅꯦ ꯃꯁꯤ ꯀꯩꯅꯣ ꯇꯧꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯟ ꯄꯤꯀꯔ ꯍꯥꯏꯅ ꯂꯩꯕ ꯑꯦꯞꯁꯤꯡ ꯀꯩꯅꯣꯁꯤꯡꯁꯤ ꯋꯦꯕꯁꯥꯏꯠꯁꯤꯡꯁꯦ ꯌꯦꯡꯕꯗ ꯑꯦꯅꯥꯂꯥꯏꯁꯤꯁꯀ ꯇꯧꯕꯅꯤ ꯃꯁꯤꯗꯤ ꯑꯣꯡꯂꯤ ꯋꯥꯟ ꯚꯤꯗꯤꯑꯣ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯒ ꯑꯗꯒꯤ ꯑꯣꯡꯂꯤ ꯄꯔꯇꯤꯀꯨꯂꯔ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯇꯧꯔꯝꯕꯗꯨ ꯈꯛꯇꯪ ꯄꯤꯛꯑꯞ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤꯅ ꯃꯃꯥꯡꯒꯤ ꯂꯥꯏꯚ ꯆꯥꯠꯇ ꯀꯣꯃꯦꯟ ꯃꯦꯁꯦꯖ ꯇꯧꯕꯤꯔꯝꯕ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ ꯂꯛꯀꯤ ꯗ꯭ꯔꯣ ꯇꯧꯔꯅꯤ ꯍꯥꯏꯅ ꯍꯥꯏꯗꯅ ꯊꯥꯒꯠꯈꯤꯕ ꯀꯩꯅꯣꯁꯤꯡꯗ ꯄꯣꯁꯁꯤꯡꯗ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯕꯁꯤꯡ ꯑꯍꯨꯝꯗꯩ ꯈꯪꯒꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯣꯁ ꯑꯍꯨꯝꯗꯒꯤ ꯈꯪꯒꯠꯂꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅꯤ ꯑꯗꯨ ꯃꯤꯑꯣꯏꯁꯤꯡꯁꯦ ꯌꯥꯝ ꯂꯣꯏꯅ ꯑꯦꯚ꯭ꯔꯤꯋꯥꯟ ꯀꯣꯃꯦꯟꯕꯨ ꯇꯧꯕꯤꯔꯝꯃꯒꯗꯤ ꯀꯣꯃꯦꯟꯕꯨ ꯇꯧꯕꯤꯔꯝꯃꯒꯗꯤ ꯑꯗꯨꯝ
ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯅꯅꯤ ꯃꯤ 251 ꯁꯤ ꯈꯟꯖꯔꯤꯕꯁꯤ ꯂꯥꯎꯕꯒꯤ ꯃꯑꯣꯡꯁꯤꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯀꯣꯃꯦꯟ ꯄꯤꯀꯔ ꯍꯥꯏꯕꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯐꯤꯖꯤꯕꯜ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯐꯣꯔꯃꯨꯂꯥ ꯍꯥꯏꯗꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯆꯥ ꯑꯃꯇꯪ ꯗꯦꯕꯂꯞ ꯇꯧꯖꯕꯅꯤ ꯑꯥꯏ ꯇꯤꯗ ꯍꯩꯔꯨꯕꯒꯤ ꯈꯔ ꯀꯥꯟꯅꯕ ꯂꯧꯖꯔꯦ ꯍꯥꯏꯇꯥꯔꯦ ꯃꯆꯥ ꯑꯃꯈꯛ ꯑꯦꯛꯁꯦꯜꯗ ꯕꯦꯁ ꯇꯧꯕ ꯃꯆꯥ ꯑꯃ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯆꯥ ꯑꯃꯈꯛꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯤ ꯑꯊꯨ ꯍꯦꯛ ꯇꯧꯁꯤꯒꯦꯅ ꯈꯟꯕꯗ ꯊꯣꯛꯂꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯆꯥ ꯑꯃꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯁꯤ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯎꯠꯆꯔꯛꯀꯦ ꯀꯔꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯣ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯁꯦ ꯍꯟꯗꯛ ꯍꯞꯇꯥꯁꯤꯁꯨ ꯊꯕꯛ ꯈꯔ ꯆꯤꯟꯕꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯝꯇ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯚꯤꯗꯤꯑꯣꯗꯤ ꯈꯔꯗꯤ ꯂꯩꯔꯦ ꯁꯣꯏꯗꯅ ꯑꯞꯂꯣꯗ ꯇꯧꯖꯔꯛꯑꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯂꯣꯇ꯭ꯔꯤ ꯁꯤꯁꯇꯦꯝꯗꯗꯤ ꯑꯁꯤꯒꯤ ꯂꯣꯇ꯭ꯔꯤꯁꯦ ꯇꯧꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛꯀꯤ ꯀꯣꯃꯦꯟ ꯄꯤꯀꯔ ꯍꯥꯏꯗꯨꯗ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯑꯞꯂꯣꯗ ꯇꯧꯔꯒ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯣꯡꯂꯤ ꯐꯣꯔ ꯀꯩꯅꯣꯒꯤ ꯒꯤꯞ ꯑꯋꯦꯒꯤ ꯏꯅꯦꯁꯤꯗ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯁꯦꯝꯃꯒꯁꯨ ꯑꯣꯏꯅ ꯇꯧꯔꯛꯅꯕ ꯑꯩꯅꯁꯨ ꯄ꯭ꯂꯥꯟꯁꯦ ꯇꯧꯖꯔꯦ ꯑꯁꯤꯒꯤ ꯂꯤꯁꯁꯦ ꯈꯟꯒꯠꯄꯁꯦ ꯃꯤꯁꯦ ꯌꯥꯝ ꯈꯔ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯄꯣꯁ ꯑꯍꯨꯝꯗꯩ ꯈꯟꯒꯠꯂꯛꯄꯅꯤꯅ ꯃꯤꯁꯦ ꯈꯔ ꯃꯤꯒꯤ ꯃꯁꯤꯡꯁꯨ ꯌꯥꯝꯃꯦ ꯄ꯭ꯂꯁ ꯆꯤꯊꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯥꯈꯠꯄ ꯑꯃꯁꯨ ꯌꯥꯎꯋꯦ ꯑꯗꯨꯏꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯃꯊꯪꯗꯗꯤ ꯀꯣꯃꯦꯟ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯒ ꯀꯣꯃꯦꯟ ꯄꯤꯀꯔꯒꯤ ꯑꯦꯞꯇ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯑꯣꯏꯅ ꯂꯣꯇ꯭ꯔꯤꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯁꯨ ꯈꯟꯅꯔꯤ ꯌꯦꯡꯁꯤ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯑꯗꯣ ꯃꯤꯁꯦ ꯈꯔꯗꯤ ꯌꯥꯝ ꯁꯤꯡꯉꯛꯄ ꯃꯥꯜꯂꯦ ꯌꯥꯟ ꯍꯥꯏ ꯑꯝꯇ ꯍꯥꯏꯔꯝꯃꯣꯗꯅ ꯍꯥꯏ ꯍꯥꯏꯔꯝꯃꯣ ꯈꯨꯔꯨꯝꯖꯔꯤ ꯇꯥꯏ ꯑꯣꯀꯦ ꯀꯩꯅꯣ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯛꯇꯪ ꯀꯣꯃꯦꯟꯗ ꯄꯥꯊꯣꯛꯑꯗ ꯑꯣꯀꯦ ꯀꯣꯃꯦꯟ ꯉꯥꯛꯇꯪ ꯄꯥꯁꯤ ꯌꯥꯝ Wait. NK channel hari Hourase hari Hourase ma'am NK channel Mami and Isani blog hi che hari Hello Mami and Isani matang Jesse mudam hari hoi hau leirame yenghautre makoktai hari hꯧꯕꯇ ꯉꯥꯏꯔꯤꯌꯦ ꯂꯣꯇ꯭ꯔꯤ ꯇꯧꯗ꯭ꯔꯤ ꯍꯧꯕꯇ ꯉꯥꯏꯖꯔꯤ ꯌꯥꯝ ꯉꯥꯏꯔꯤ ꯉꯥꯛꯇꯪ matangda Laisangthem Arunapyari hauramme hari dagi Asakiran maibam hi habire Yaifama Suraisham ngairi kakai nomcha hari dagi Laisangthem Elizabeth hi Sana Kumansu hi chi habire Hello everyone Ichan Timujam hi habire Hi Nganthoi Leima hari hi auntie Hello Nganthoi Susma Ningombam hello Rian Hello Harry Rian Hi Hanta Agro No matanga Derek hi habire matanga Hello Susma Ningombam hello Eddie Hello Hi Rodaneti matanga Faraz Khan hi auntie hari matanga Hello Diamanti Maibam hi Inau Chaning Tauzam Neighbors Singa Wari Sabagi blog amatang thagat piro hari Okay Inau Chawasi di khara kan oi ba kan ne moi gi se wari si mi hoi gi hoi agi Manipuri ni ai ta mi jing gi sa wari sanaraga na ta photo namaga video namaga thagat pa si social networking thagat pa si masi moi interest oi de encouraging oi de na moi da hanga permission nama si tawga duri ya da ya brai hangbam da karo ya mani yaning de haraga di madu ya da ba aduna ni masida photo kai dam si khara problem khali ai tare Jesse ngudam habire ningol chakok bado khara tu na hapiro yingi che Hoi process ta lady ningon chakau bagi si tabak se do ne handak se video handak hapta si ma ta hapidri si tabak tang chilore aduna chakau bagi si su tang hapa ni handak hapta si manung da hapak na batang jarage aduna hapang ngam ditri handak hapta si tabak ra chinbade matang da Roma Devi hari chak charbo sidadi tumbagi pamung changnare hari ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯩꯈꯣꯏꯗꯤ ꯑꯌꯨꯛꯅꯤ ꯍꯧꯖꯤꯛ ꯆꯥꯔꯅꯤ ꯂꯥꯏꯐ ꯂꯣꯏꯔꯒ
mathangda Purnima Kambam hari hi hari hello mathangda Thoibisana Nungsi Thoina hi che hari hello Thôi Visana mathangda One Kartu who will be the today's lucky one want to see yes yeah please be waited for another 5 minutes we have 251 candidates actually so out of this 251 we'll be picking up 5 lucky persons thank you very much mathangda Purnima Kambam aya hawra leirame hare mathangda Sania Laisram hi wait mathangda Alia Awam okay masa hai ba kawre khoi gift sing se amana Amazon natraga Amazon da yam taw chaina tawbani this time we'll be considering to use Amazon products Purnima Kambam kakainom cha chak charamo hari chadri amakaw ma Alina angom na so hi happy Sania Laisram na so hi happy okay masi Hourase khoi se dusin da taw se dum an taw se yan taw nang camera do nang taw ge ga di happen nam ge sna mo law se mi sing ji kramai taw mo no Yan na si Dolores si ugadra kitang tanggapam darkar way si leire mi sing si list smai taw na mi si list si tam shame ba ni mi last po to chintaram ta mi je smai nam sing thaw si na si lai si sini ko si 251 si da 52 50 or 51 251 je lai si ado sai na haje ki bedo si da kano mai di khoi lottery and kano mai ko so dai sta yellow color na wari yellow color oi si da nei khoi na sai ki app panu sa ma cha ma formula ma cha ma si na du si random pick up by no ko ado ni taw ka du si ado hauna ba taw si ma ma do mayamna yeng ge ga su Google ha yeng biu khoi Excel da formula ma lai ko range between and range between and ko range ba na te range between and ko formula se khoi mi kun chani ga yang ma thoi lai bele na 251 gi kan usni happy se so masidai ni khoi na khanga chaga de number 1 dai hoji packet chaga ge poro camera sa pro ke pro ye si obra kan sin di na saying bude kitang bude kan wala si leire yang hanjara ge si dagi sin di anyways okay sini hari ba senge senga ba okay hari ba sigi formula sini 1 to 51 gi kan usi sigi han ba lucky winner se antang la chage let's start everyone please yes 1 2 3 yes so now this is serial number 176 let's see who is the 176 176 the toy sagol sem so 176 okay so first winner let's see first winner ni toy sagol sem toy sagol sem yauraga di comment pibiramo yoraba 179 lo 79 or mali 76 or 79 or oh sorry 179 ram 79 okay 76 or bening sorry 179 haraga di kan oidriba usara ni ahong sangba ma wahan bai do soi re sigi si napio 110 or 179 wala usara ni ahong sangbam haiba usara ni ahong sangmam si first winner ore nga sigi ado
Masih ada tahu itu nanti move tahu itu nanti. Zoom biar 176 tuh. Okay. Okay. Matang sih amu lakot cerage. Matang sih 54. Cell number 54. 54 sih kan awalnya no. 54 is TS Dennis roll number 35 hai. TS Dennis roll number 35. See second winner rồi. Second winner rồi. Mathang ngamul ko chage third see 104. 104 is Robinson. This is third. Mayam udi ugoy tawrise. Third winner rồi sige Robinson. Mathangda mo si formula se mo trace tau jage. 241. Kana librem to. Cell number 241. 241 is Lucky Sal Sarma. See, fourth winner. Last winner siya ito putok again. Napire no paring si. Last winner Nupa napiro. 169. 169 oigre. 169 si mawagi daw. Nate. 169. Haikruzam Ramananda. Si 169 si Haikruzam Ramananda si fifth winner. Ando putok again ako. Winner sing yung game ta patok siya again. So first winner is Usarani Ahong Sangbam, first winner. Second winner the TS Dennis roll number 35. Third winner the Robinson. Aduga fourth winner the Lucky Sal Sarma. Aduga fifth the Haikruzam Ramananda. To hariba mi mga si ngasigi lucky winner oikre. Yare camera thamage. Do si losinjare. Lucky. Hariba view sing live chat si yaubiragadi comment tawbiramo. Okay, so winner sing game daga maming si live chat tau jage thagat jage. Kuisi ngasai hajakhibsani comment kenodagi apps to sizinarangde tawbada yagitraba koina ko video ina upload tawraga tawgitrabnina adona live chat ta yawba mi makhai amadi video post tawgibada comment tawbirakpa amadi amana kaidano live chat ki da makhada comment tawrakpa agi ahumdu lokhatchabane adona mi se kano tawre aduna mathang adagi lokhalakpane na mi se sumaina apps amta leitabage si system sida lawbane koina aroga mathang dadi comment picker roina phajana tawrase asisu phajana ne tawjari se niom chumna ado moigi sigi excel gi formula se sijinaraga tawre dakidi ado kana no lucky hoigi sinsia habagi di congratulations to everyone ado keno tawbiramo akoi keno sida masigi video sigi keno da oraga shu
ꯀꯣꯃꯦꯟꯗ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯂꯥꯏꯛ ꯆꯥꯠꯀꯤ ꯀꯩꯅꯣꯁꯤꯗ ꯑꯣꯏꯔꯒꯁꯨ ꯍꯥꯎꯔꯕ ꯋꯤꯅꯔ ꯑꯣꯏꯕ ꯃꯤꯁꯤꯡꯁꯦ ꯃꯤꯑꯣꯏꯁꯤꯡꯁꯦ ꯌꯥꯎꯕꯤꯔꯒꯗꯤ ꯀꯣꯃꯦꯟ ꯑꯃꯅ ꯀꯣꯟꯇꯦꯛ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯀꯣꯃꯦꯟ ꯑꯝꯇꯪ ꯇꯧꯕꯤꯔꯝꯃꯣ ꯍꯥꯞꯈ꯭ꯔꯕ ꯍꯟꯗꯛꯀꯤ ꯋꯤꯅꯔ 5 ꯑꯁꯤ ꯈꯟꯖꯔꯦ ꯑꯗꯨꯒ ꯈꯜꯍꯧꯗꯕꯁꯤꯡ ꯃꯊꯪꯒꯤ ꯀꯩꯅꯣꯗ ꯑꯃꯨꯛ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯦꯡꯁꯤ ꯃꯊꯪꯗꯅ ꯑꯃꯨꯛ ꯀꯅꯥ ꯂꯛꯀꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯍꯣꯏ ꯑꯍꯥꯟꯕꯒꯤ ꯀꯩꯅꯣꯁꯤꯗꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯅ ꯉꯝꯖꯕꯅꯦ ꯑꯗꯨꯅ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯉꯝꯅꯕ ꯈꯔ ꯑꯗꯨꯝ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯖꯒꯦ ꯀꯣꯃꯦꯟꯁꯤꯡ ꯑꯃꯨꯛꯇꯪ ꯄꯥꯊꯣꯛꯑꯣ ꯅꯪꯅ ꯑꯝꯇ ꯀꯣꯃꯦꯟꯁꯤꯡꯗ ꯄꯥꯊꯣꯛꯑꯣ ꯀꯥꯏꯐꯥꯎ ꯄꯥꯈ꯭ꯔꯒꯦ ꯉꯁꯥꯏ ꯑꯂꯤꯅꯥꯐꯥꯎ ꯍꯥꯏꯈ꯭ꯔꯦ ꯑꯂꯤꯅꯥ ꯑꯃꯐꯥꯎ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯂꯣꯏꯁꯤꯜꯂꯁꯤ ꯄꯨꯡ ꯃꯤꯅꯤꯠ 10ꯗ ꯂꯣꯏꯁꯤꯜꯂꯁꯤ ꯊꯦꯡꯉꯝꯃꯅꯤ ꯏꯟꯗꯤꯌꯥꯗ ꯑꯂꯤꯅꯥ ꯑꯉꯣꯝ ꯍꯥꯏꯔꯦꯀꯣ ꯉꯁꯥꯏ ꯀꯃꯦꯟ ꯑꯃꯨꯛ ꯃꯈꯥ ꯑꯃꯨꯛ ꯉꯥꯛꯇꯪ ꯆꯠꯊꯖꯔꯝꯒꯦ ꯃꯤꯅꯤꯠ 10ꯃꯨꯛꯇ ꯑꯗꯨꯒ ꯄꯨꯔꯅꯤꯃꯥ ꯀꯥꯡꯕꯝ ꯀꯀꯥ ꯏꯟꯗꯣꯝꯆꯥ ꯆꯥꯛ ꯆꯥꯕꯤꯔꯕꯣ ꯍꯥꯏꯌꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯔꯨꯍꯤꯁꯊꯥꯟ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯏꯕꯥꯏꯒ ꯏꯆꯦꯒꯁꯤ ꯊꯦꯡꯛ ꯌꯨ ꯕꯤꯁꯦꯁꯣꯔꯤ ꯂꯧꯕꯨꯛ ꯇꯣꯡꯕꯝ ꯍꯥꯏ ꯀꯦꯅꯦꯗꯥꯒꯤ ꯄꯨꯟꯁꯤ ꯍꯥꯏ ꯍꯜꯂꯣ ꯅꯪ ꯈꯨꯝꯕ ꯑꯩ ꯄꯥꯔꯛꯀꯦ ꯕꯤꯅꯣ ꯀꯨꯃꯥꯔ ꯂꯥꯏꯁ꯭ꯔꯝ ꯒꯤꯞ ꯑꯋꯦ ꯂꯩ ꯈꯪꯗꯗꯅ ꯌꯥꯎꯍꯧꯗ꯭ꯔꯦ ꯅꯦꯛꯁ ꯇꯥꯏꯝꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯖꯔꯒꯦ ꯍꯥꯏ ꯁꯣꯏꯗꯅ ꯌꯥꯎꯕꯤꯌꯨ ꯕꯤꯅꯣꯗ ꯀꯨꯃꯥꯔ ꯂꯥꯏꯁ꯭ꯔꯝ ꯁꯥꯟꯇ ꯃꯂꯥ ꯂꯥꯏꯃ ꯄꯣꯛꯐꯝ ꯏꯅꯝꯃ ꯑꯉꯥꯡꯁꯤꯡꯁꯨ ꯌꯥꯎꯍꯟꯕꯤꯔꯛꯑꯣ ꯍꯥꯏ ꯃꯣꯏꯁꯦ ꯃꯣꯏ ꯕꯤꯖꯤ ꯑꯣꯏꯈ꯭ꯔꯦ ꯑꯃꯨꯛ ꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯗ ꯌꯦꯠꯇꯕꯤꯗ ꯃꯣꯏ ꯑꯃꯨꯛ ꯕꯤꯖꯤ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯑꯊꯣꯏꯕꯤꯁꯅꯥ ꯅꯨꯡꯁꯤꯊꯣꯏ ꯑꯉꯥꯡ ꯑꯅꯤꯁꯤ ꯅꯨꯡꯁꯤꯃꯜꯂꯦ ꯊꯦꯡꯛ ꯌꯨ ꯌꯥꯏꯐꯕ ꯁꯣꯔꯥꯏꯁꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯔꯦ ꯂꯛ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯂꯛ ꯂꯩꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯌꯥꯏꯐꯕꯁꯦ ꯅꯂꯤꯅꯤ ꯍꯤꯟꯗꯥꯡꯃꯌꯨꯝ ꯃꯦꯁꯦꯖ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯃꯦꯁꯦꯖ ꯀꯩꯅꯣ ꯇꯧꯈꯤꯗ꯭ꯔꯦ ꯎꯈꯤꯗ꯭ꯔꯦ ꯑꯣꯀꯦ ꯁꯥꯅꯤꯌꯥ ꯂꯥꯏꯁ꯭ꯔꯝ ꯃꯅꯤꯄꯨꯔꯗꯗꯤ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯣ ꯆꯦ ꯃꯊꯪꯗ ꯁꯤ ꯀꯥꯎꯔꯝꯕꯅꯣ ꯁꯅꯥ ꯈꯨꯃꯟꯁꯤ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯔꯝꯃꯒ ꯁꯤꯗ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯑꯣꯀꯦ ꯁꯅꯥ ꯈꯨꯃꯟꯁꯤ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯔꯝꯃꯦ ꯑꯗꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯊꯪꯗ ꯏꯅꯥꯎꯇꯣꯟ ꯁꯔꯥꯡꯊꯦꯝ ꯅꯝꯕꯣꯜ ꯑꯋꯥꯡꯖꯤꯔꯤ ꯃꯥꯁꯨ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯝꯃꯦ ꯑꯗꯨ ꯃꯦꯁꯦꯖ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯊꯪꯗ ꯅꯂꯤꯅꯤ ꯍꯤꯗꯡꯃꯌꯨꯡ ꯅꯨꯡꯉꯥꯏ ꯎꯕꯗ ꯍꯥꯏꯔꯛꯏ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯁꯥꯅꯤꯌꯥ ꯂꯥꯏꯁ꯭ꯔꯝ ꯃꯅꯤꯄꯨꯔꯗꯗꯤ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯥ ꯆꯦ ꯑꯗꯨ ꯃꯅꯤꯄꯨꯔꯁꯤ ꯀꯣꯚꯤꯗ ꯈꯤꯇꯪ ꯐꯔꯒ ꯂꯥꯛꯀꯦꯅ ꯇꯧꯖꯔꯤ ꯃꯊꯪ ꯅꯦꯛꯁ ꯏꯌꯔꯗꯗꯤ ꯂꯥꯛꯀꯗꯕꯗꯤ ꯃꯥꯜꯂꯦ ꯗꯥꯁꯥꯋꯥ ꯇꯣꯔꯤꯁꯤꯌꯥ ꯍꯥꯏ ꯏꯆꯦ ꯍꯥꯏ ꯗꯥꯗꯥ ꯍꯥꯏ ꯍꯜꯂꯣ ꯑꯃꯨꯛꯀ ꯃꯥꯅ ꯍꯥꯏꯕꯤꯔꯛꯑꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯑꯗꯨꯝ ꯂꯩꯖꯔꯤ ꯗꯥꯁꯥꯋꯥ ꯁꯄꯅꯥ ꯇꯣꯉꯥꯝ ꯑꯕꯨꯡꯉꯣ ꯑꯆꯧꯕꯗꯤ ꯏꯅꯝꯃ ꯍꯥꯏ ꯍꯣꯏ ꯕꯤꯖꯤ ꯑꯣꯏꯈ꯭ꯔꯦ ꯃꯊꯪꯗ ꯁꯪꯒꯤꯇꯥ ꯊꯣꯛꯆꯣꯝ ꯍꯥꯏ ꯃꯊꯪꯗ ꯁꯅꯥ ꯈꯨꯃꯟ ꯏꯆꯦ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦ ꯇꯥꯕꯨꯗꯤ ꯇꯥꯏ ꯑꯗꯣ ꯈꯔ ꯁꯥꯎꯟ ꯍꯧꯅꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯍꯥꯞꯄꯒꯗꯤ ꯈꯔ ꯁꯥꯎꯟꯗꯣ ꯍꯧꯒꯗ꯭ꯔꯥ ꯈꯟꯖꯩ ꯃꯊꯪꯒꯤ ꯂꯥꯏꯚ ꯇꯧꯕꯗ ꯍꯣꯏ ꯁꯣꯏꯗꯅ ꯇꯧꯁꯦ ꯃꯊꯪꯗ ꯃꯦꯇꯥꯂꯤꯀꯥ ꯁꯔꯃ ꯆꯦꯆꯦ ꯇꯥꯃꯣ ꯃꯅꯤꯄꯨꯔꯒꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏꯔꯛꯏ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯅꯤꯡꯊꯧꯈꯣꯡꯗꯒꯤꯅꯤ ꯃꯊꯪꯗ ꯔꯥꯖꯀꯨꯃꯥꯔꯤ ꯔꯥꯅꯤꯇꯥ ꯃꯦꯁꯦꯖ ꯑꯃ ꯍꯥꯏꯐꯦꯠ ꯇꯥꯏꯞ ꯇꯧꯔꯝꯃꯦ ꯑꯗꯨ ꯐꯖꯅ ꯎꯈꯤꯗ꯭ꯔꯦ ꯃꯊꯪꯗ ꯄꯨꯔꯅꯤꯃꯥ ꯀꯥꯡꯕꯝ ꯏꯟꯗꯣꯝꯆꯥ ꯑꯉꯥꯡꯁꯤꯡꯁꯨ ꯌꯥꯎꯍꯜꯂꯛꯑꯣ ꯍꯥꯏꯔꯦ ꯃꯣꯏ ꯑꯣꯀꯦ ꯂꯥꯁꯁꯤꯗ ꯑꯦꯗꯤ ꯂꯥꯛꯑꯣ ꯂꯣꯏꯗꯣꯔꯦ ꯂꯥꯛꯑꯣ ꯃꯊꯪꯗ ꯑꯊꯣꯏꯕꯤꯁꯤꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯂꯥꯏꯚ ꯍꯧꯕꯒ ꯅꯪꯉꯦ ꯉꯁꯥꯏꯗꯩ ꯉꯥꯏꯖꯕꯅꯤ ꯊꯦꯡꯛ ꯌꯨ ꯑꯊꯣꯏꯕꯤꯁꯤꯅ Naucha Sharma, hi sweet family. I am your subscriber from Manipur. Thank you Naucha. Mathangda Salam Jaya Chanu. Inama Chak Charama hai Chak Chadri. Mathangda Mainam Wakas. Hello Tamo, happy to see you live in broadcasting. Kurumjari from Thawal. Thank you. Joy Bam Tamo iche alphabeto review. ꯑꯊꯣꯏꯕꯤꯁꯤꯅ ꯉꯁꯤꯗꯤ ꯑꯉꯥꯡ ꯉꯟꯅ ꯇꯨꯝꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯆꯦꯒꯤ ꯂꯥꯏꯐ ꯉꯥꯏꯔꯝꯕꯅꯤ ꯊꯦꯡꯛ ꯌꯨ ꯃꯊꯪꯗ ꯃꯥꯏꯅꯝ ꯋꯥꯀꯥꯁ ꯁꯥꯎꯠ ꯑꯥꯎꯠ ꯇꯧꯔꯤ ꯀꯔꯤ
ꯇꯧꯔꯤꯁꯤ ꯀꯔꯤ ꯒꯦꯝꯅꯣ ꯑꯣ ꯒꯦꯝ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗ ꯒꯤꯐ ꯃꯆꯥ ꯑꯃ ꯄꯤꯖꯕꯅꯤ ꯒꯤꯐ ꯑꯣꯏꯅꯤ ꯃꯊꯪꯗ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯊꯦꯡꯛ ꯌꯨ ꯃꯊꯪꯗ ꯗꯦꯖꯔꯠ ꯑꯣꯁꯤꯁ ꯇꯥꯃꯣ ꯀꯅꯥꯗꯥꯒꯤ ꯌꯨꯝꯗꯣ ꯃꯅꯤꯄꯨꯔꯗꯁꯨ ꯁꯥꯕ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯃꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤ ꯈꯔꯗꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯤꯅ ꯇꯥꯏ ꯑꯗꯣ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯂꯩꯕ ꯊꯦꯡꯅꯗ꯭ꯔꯤ ꯃꯥꯃꯤ ꯑꯦꯟ ꯏꯁꯥꯅꯤ ꯕ꯭ꯂꯣꯛ ꯇꯜꯂꯤꯍꯦ ꯑꯩꯈꯣꯏꯗꯤ ꯌꯥꯎꯗꯦ ꯅꯦꯛꯁꯇ ꯌꯦꯡꯁꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯋꯤꯅꯔꯁꯨ ꯍꯥꯏꯗꯣꯛꯆꯔꯦ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯇꯨ ꯑꯣꯜ ꯗ ꯋꯤꯅꯔꯁ ꯃꯊꯪꯗ Laisam Elizabeth Hari, congrats to all the winners. Hari Pothaminasi, congratulations to all the winners. Bem Lima, Lottery style city, Equidi, Oileroi, Dow, Yadava number 1. Matan Damu Yangsi, like 20K Damu Yangsi. TS Creations, High Heavy. Matan the Tanjam Ravichandra Singh, High Heavy. ꯃꯊꯪꯗ ꯔꯥꯖꯀꯨꯃꯥꯔꯤ ꯔꯥꯅꯤꯇꯥꯅ ꯃꯅꯤꯄꯨꯔꯗ ꯀꯔꯝ ꯀꯥꯟꯗ ꯊꯣꯔꯛꯀꯗꯣꯏꯅꯣ ꯆꯥꯛ ꯆꯔꯥ ꯑꯃꯇ ꯆꯥꯃꯤꯟꯅꯅꯤꯡꯉꯤ ꯍꯥꯏ ꯍꯣꯏ ꯔꯥꯅꯤꯇꯥ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯩꯈꯣꯏ ꯄꯥꯎ ꯍꯥꯏꯖꯔꯛꯀꯦ ꯑꯞꯗꯦꯠ ꯇꯧꯔꯛꯀꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯃꯊꯪꯗ ꯔꯣꯍꯤꯠ ꯂꯥꯏꯁ꯭ꯔꯝ ꯋꯤꯅꯔꯒꯩ ꯂꯥꯏꯚ ꯀꯣꯃꯦꯟ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ ꯍꯣꯏ ꯃꯗꯨꯅꯦ ꯈꯜꯂꯝꯃꯤꯁꯦ ꯑꯝꯇ ꯉꯁꯤꯗꯤ ꯌꯦꯡꯕ ꯁꯪꯗ꯭ꯔꯕ꯭ꯔꯥ ꯃꯇꯝ ꯆꯥꯟꯅꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕ ꯃꯥꯜꯂꯦ ꯃꯊꯪꯗ ꯃꯦꯇꯥꯂꯤꯀꯥ ꯁꯔꯃ ꯇꯥꯃꯣ ꯆꯦꯒꯤ ꯐꯣꯂꯣ ꯇꯧꯔꯛꯀꯦ ꯑꯩ ꯐꯣꯂꯣ ꯇꯧꯔꯛꯀꯦ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏ ꯍꯣꯏ ꯑꯩꯈꯣꯏꯁꯤ ꯀꯅꯥꯗꯥꯒꯤ ꯄꯨꯟꯁꯤ ꯍꯥꯏꯗꯅ ꯐꯦꯁꯕꯨꯛꯇꯁꯨ ꯑꯗꯒꯤ ꯏꯟꯁꯇꯥꯗꯁꯨ ꯂꯩꯔꯕꯅꯤ ꯃꯗꯨꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯣ ꯀꯅꯥꯗꯥꯒꯤ ꯄꯨꯟꯁꯤ ꯆꯞ ꯃꯥꯟꯅꯕꯅꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯒꯤ ꯃꯃꯤꯡ ꯑꯗꯨꯝ ꯃꯊꯪꯗ ꯒꯨꯔꯨ ꯅꯥꯅꯛ ꯏꯂꯥꯡꯕꯝ ꯂꯞ ꯁꯥꯏꯟ ꯑꯃ ꯄꯤꯕꯤꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯃꯊꯪꯗ ꯂꯩꯁꯥꯡꯊꯦꯝ ꯑꯔꯨꯅꯥ ꯄꯤꯌꯥꯔꯤ ꯏꯝꯐꯥꯜꯒꯤ ꯌꯨꯝꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯅꯤꯡꯊꯧꯈꯣꯡꯗꯒꯤꯅꯤ ꯃꯊꯪꯗ ꯇꯣꯡꯕ꯭ꯔꯝ ꯅꯤꯔꯃꯂꯥ ꯃꯥꯒꯤ ꯃꯦꯁꯦꯖꯁꯤ ꯇꯥꯏꯞ ꯇꯧꯔꯝꯗ꯭ꯔꯦ ꯗꯣꯠ ꯑꯃꯈꯛ ꯅꯝꯕꯤꯔꯝꯃꯤ ꯑꯗꯒꯤ ꯊꯥꯡꯖꯝ ꯔꯕꯤꯆꯟꯗ꯭ꯔ ꯁꯤꯡ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯌꯥꯝꯕ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯊꯥꯡꯖꯝ ꯔꯕꯤꯆꯟꯗ꯭ꯔ ꯆꯥꯟꯕꯤ ꯅꯥꯎꯔꯦꯝ ꯆꯥꯛ ꯆꯥꯔꯕ ꯏꯆꯦ ꯍꯥꯏꯔꯛꯏ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯃꯊꯪꯗ ꯌꯥꯡꯂꯦꯝ ꯔꯣꯃꯥꯕꯇꯤ ꯆꯅꯨ ꯉꯁꯤꯗꯒꯤ ꯉꯁꯥꯏꯗꯒꯤ ꯉꯥꯏꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯌꯥꯎꯕꯤꯔꯛꯇ꯭ꯔꯦ next time please ꯃꯊꯪꯗ ꯅꯤꯖꯦꯟꯗ꯭ꯔ ꯌꯨꯝꯈꯥꯏꯕꯝ ꯀꯅꯥꯗꯥꯗ ꯀꯩꯗꯧꯔꯒ ꯂꯩꯕꯅꯣ ꯍꯥꯏꯔꯛꯏ ꯀꯦꯅꯥꯗꯥꯗ ꯑꯩꯅ ꯍꯦꯜꯊ ꯀꯦꯌꯔꯗ ꯂꯩꯖꯔꯤ ꯗꯗꯥꯅ IT ꯗ ꯂꯩꯖꯔꯤ ꯍꯥꯏꯇꯥꯔꯦ ꯆꯍꯤ 9 ꯁꯨꯖꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯀꯦꯅꯥꯗꯥꯗ ꯂꯩꯕ ꯁꯣ ꯃꯤꯅꯤꯠ 3ꯃꯛꯇ ꯉꯥꯏꯁꯤꯜꯂꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯃꯊꯪꯗ ꯆꯥꯟ ꯂꯥꯏꯁ꯭ꯔꯝ ꯊꯦꯡꯅ ꯆꯪꯂꯛꯑꯦ ꯀꯩꯗꯧꯔꯦ ꯍꯥꯏ ꯑꯣꯀꯦ ꯍꯣꯏ ꯈꯔ ꯉꯁꯤꯁꯤ ꯊꯦꯡꯅ ꯈꯔ ꯍꯧꯈ꯭ꯔꯦ ꯃꯊꯪꯗ ꯔꯤꯌꯥꯟ ꯆꯦꯒ ꯏꯌꯥꯝꯕꯒ ꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯃꯊꯪꯗ ꯁꯣꯅꯤꯌꯥ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯔꯛꯏ ꯆꯦ ꯑꯩꯁꯤ ꯅꯤꯡꯊꯧꯈꯣꯡꯗꯩꯅꯤ ꯆꯦ ꯑꯩꯈꯣꯏꯁꯤ ꯅꯤꯡꯊꯧꯈꯣꯡ ꯀꯗꯥꯏꯗꯩꯅꯣ ꯍꯥꯏꯔꯛꯏ ꯁꯅꯤꯌꯥ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯔꯛꯄꯅꯤ ꯁꯅꯤꯌꯥ ꯑꯩꯈꯣꯏꯁꯤ ꯑꯩꯅ ꯅꯤꯡꯊꯧꯈꯣꯡ ꯑꯋꯥꯡꯗꯒꯤ ꯗꯗꯥꯅ ꯅꯤꯡꯊꯧꯈꯣꯡ ꯃꯃꯥꯡꯗꯒꯤꯅꯤ ꯁꯅꯤꯌꯥꯁꯨ ꯀꯔꯤ ꯂꯩꯀꯥꯏꯅꯣꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯃꯊꯪꯗ ꯆꯥꯟꯕꯤ ꯅꯥꯎꯔꯦꯝꯅ ꯍꯥꯏꯕꯤꯔꯛꯏ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯏꯅꯝꯃ ꯍꯥꯏꯔꯛꯏ ꯃꯊꯪꯗ ꯄꯥꯜ ꯃꯜꯇꯤ ꯐ꯭ꯌꯨꯆꯔ ꯚꯤꯗꯤꯑꯣꯅ ꯍꯥꯏꯕꯤꯔꯛꯏ ꯑꯣꯔꯕꯤꯂꯣ ꯍꯥꯎꯕꯤꯖꯝ ꯍꯥꯏꯕꯤꯔꯛꯏ ꯑꯪꯀꯜ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯕꯤꯔꯛꯏ ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯤ ꯍꯥꯏꯇꯥꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯄꯥꯏ ꯃꯜꯇꯤ ꯐ꯭ꯌꯨꯆꯔ ꯚꯤꯗꯤꯑꯣꯗ ꯀꯅꯥꯗꯥꯗ ꯗ꯭ꯔꯥꯏꯚꯔꯒꯤ ꯗꯤꯇꯦꯜꯁ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯍꯥꯏꯕꯤꯔꯛꯇꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯃꯁꯤ ꯗ꯭ꯔꯥꯏꯚꯔꯒꯁꯤꯗꯤ ꯌꯥꯝꯅ ꯄꯩꯁꯥ ꯌꯥꯝ ꯆꯥꯎꯏꯀꯣ ꯑꯗꯣ ꯃꯊꯪꯗ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯊꯥꯡꯖꯝ ꯔꯕꯤꯆꯟꯗ꯭ꯔ ꯁꯤꯡ ꯑꯁꯪꯕ ꯃꯇꯝꯗ ꯑꯗꯨꯒ ꯑꯗꯨꯝ ꯌꯦꯡꯖꯒꯦ ꯇꯥꯃꯣ ꯏꯇꯩꯃ ꯍꯥꯏꯔꯛꯏ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯃꯊꯪꯗ ꯃꯣꯏꯔꯥꯡꯊꯦꯝ ꯅꯔꯥꯅꯥꯏ ꯇꯨꯝꯒꯦ ꯇꯧꯔꯝꯕꯅꯤ ꯑꯩꯁꯨ ꯑꯗꯨꯕꯨ ꯀꯅꯥꯗꯥꯒꯤ ꯄꯨꯟꯁꯤ ꯊꯦꯡꯅꯕꯗꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯌꯥꯏꯐꯔꯦ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯃꯊꯪꯗ ꯆꯥꯟꯕꯤ ꯅꯥꯎꯔꯦ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯂꯩꯀꯥꯏꯗꯩꯅꯣ ꯍꯥꯏꯖꯕ ꯀꯩꯅꯣꯝ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯤ ꯅꯤꯡꯊꯧꯈꯣꯡꯗꯅꯤ ꯍꯥꯏꯖꯈ꯭ꯔꯦ ꯃꯊꯪꯗ ꯄꯥꯏ ꯃꯜꯇꯤ ꯐ꯭ꯌꯨꯆꯔ ꯚꯤꯗꯤꯑꯣ ꯀꯅꯥꯗꯥꯗ ꯃꯩꯇꯩꯁꯤꯡꯕꯨ ꯀꯅꯥꯗꯥꯒꯤ ꯃꯌꯥꯝꯅ ꯀꯃꯥꯏ ꯌꯦꯡꯒꯦ ꯍꯥꯏꯕ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯝ ꯋꯤ ꯑꯥꯔ ꯑꯣꯜꯁꯣ ꯀꯦꯅꯥꯗꯤꯌꯥꯟ ꯍꯥꯏꯕꯒꯤ ꯇꯥꯏꯞꯅꯤ ꯆꯞ ꯃꯥꯟꯅꯩ ꯕꯦ ꯑꯃ ꯅꯥꯃꯩꯔꯛꯄꯝ ꯍꯥꯏ ꯆꯦ ꯍꯥꯏꯔꯛꯏ
베마 나마라콘 에디 호이디 하네 모이 비디오에 짜치 짜치. 맞습니다. 메탈리카 서마 제제기 빅 팬에 마니푸르 락보다 소리나 팅asi 하래. 제 할로가 덕시시. 맞습니다. 라즈쿠마리 아니타 람담 탐나 도 꾸이레 블록 하라키나 파우 퐁나 마야가로 ꯍꯣꯏ ꯍꯣꯏ ꯃꯦꯁꯦꯖ ꯄꯤꯖꯒꯦ ꯂꯝꯗꯝ ꯇꯥꯝꯅꯗ ꯃꯣꯏ ꯕ꯭ꯂꯣꯛ ꯊꯥꯒꯠꯂꯣꯏꯅ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯦꯁꯦꯖ ꯄꯤꯖꯈꯤꯒꯦ ꯅꯤꯜꯕꯥꯁ ꯑꯁꯦꯝ ꯍꯥꯏ ꯆꯦ ꯍꯥꯏꯔꯦ ꯑꯗꯩ ꯀꯦꯟ ꯏꯔꯦꯡꯕꯝ ꯑꯗꯒꯤ ꯔꯦꯛꯁ ꯅꯤꯡꯊꯦꯝ ꯄ꯭ꯔꯤꯌꯪꯀꯥ ꯉꯥꯉꯣꯝ ꯁꯥꯅꯤꯌꯥ ꯂꯥꯏꯁ꯭ꯔꯝ ꯅꯤꯕꯥꯁ ꯑꯁꯦꯝ ꯔꯤꯇꯥ ꯁꯣꯏꯕꯝ ꯂꯤꯌꯣ ꯆꯥꯟꯕꯤ ꯅꯥꯎꯔꯦꯝ ꯄꯥꯂꯤꯟ ꯁꯥꯄꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤ ꯌꯥꯎꯕꯤꯔꯛꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯈꯔ ꯊꯦꯡꯍꯧꯔꯦ ꯃꯌꯥꯝꯁꯨ ꯊꯦꯡꯉꯕꯅꯤꯅ ꯄꯣꯊꯥꯕꯤꯔꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ